Churachandpurda ZSF na ngasidagi matang kaktaba total shutdown laukthokre. Zomi Student Federation ZSF na Churachandpurda ngasidagi matang kaktaba emergency shutdown laukthokre. Ngasi ZSF na thadораkiba cherol amagi matung inadi emergency shutdown asi hojik Churachandpurda thokliba ungkhatnaba phibam asi yenglaga laukthokibani hairi. Maram asina Churachandpurda leiba school college sing thong lonba amadi dukan kaitel amadi lalon itik tawriba singsu thong lonaba khanghalagli loinana miyamna su yumdagi mapanda thoraktanaba khanghaladuna emergency shutdown asi district asigi phibam fagalaktriba phawba laukhigani haina ZSF ki cherol asina hairi. Churachandpurda thokliba Hmar Amadi Zomi community Anigi Markta Ungkhatnabagi thokdok hojiksu leptri. Churachandpurda Hmar Amadi Zomi community Anigi Markta Ungkhatnabagi thokdok hojiksu leptri. Ngarang numidang maikai anigi muknabagi thokdokta miyoi ama laikidabaga loinana security force na akanba section tharang lokhatkre. Chairak asida Zomi Student Federation na matam kaktaba indefinite emergency shutdown kaukre. Hiram asigi pausi asina fangba pauhi madung inadi ngarang numidang Churachandpurda maikai anigi marakta muknabagi thokdokta laikidraba miyoi adugi maming Mr. Lalruipui Pukhaukte chahi 53 apokpa laikidraba Sota Pukhaukte kawi hairi. Churachandpurgi Selmargi Girl Bank dagini Mahak Hmar Crystal Hospital da laikatnaramlaba matung laikanaba ngamdana laikidabani hairi. Asiba haksang police ki kangbuna Churachandpur District Hospital gi morgta thangkre. Hmar Student Association gi thomi singna Churachandpur District Hospital gi morgta laktuna laikidrabagi mafamda ikai khumnab utkre hairi. Nakalamaromda Hmar Student Association na ngasi ayuktagi kaukiba matang kaktaba indefinite emergency shutdown na maram oiraga Churachandpur town da khuntak lanchin baga chap manakre. Shutdown asina dukan sing thong lona kibaga loinana kaithel sing kana kidre school college sing yauna lanai loisang sing thong lona kre amadi lenga ki loisang sing da sinmi sing thabak kanarakpagi changchu hanthakre. Loinana security kangbuna su makha taba thokhaningdaba thodok sing thoktanaba akanba section tharang lokhatbaga loinana flag march chatuna ngak senkre hairi. Manipurda leiriba CSO sing punsinduna amata oibagi kholau lauminasi koronganba khuman. Manipurda leiriba civil society organization CSO sing punsinduna amata oibagi kholau lauminasi arambai tengolna mingchat amata laujadana pangal thauna puthoktuna lamdam asigi damak mangjil thajagi haina arambai tengolgi luching purel koronganba khumana fongdokre. Wafam asi arambai tengolgi mideng makhada unveiling ceremony of the 10 martyrdom gi thauram ngasi yumnam palau chingjel da athoba singi nauna saba ningsing pura maikum hangdokpagi thauramga mari leinana fongdokibani. Koronganbana makhata na haikibada iramdam asi kanabagi damak yungi kari su khanba tawdana thoklakiba singbu nongma nongmagi karem kathainaba hengalakli. Manipurda PR thamjilakibadagi ima leibak kananaba thoklakiba singbu masa masagi awoi tahanba amana amabu chingthanabagi karem kathainabagi thawong asina iramdam asibu kanaba honabada matam changkhigani. Manipurda leiriba CSO lupumnamak punsinduna iramdam asibu kanabagi damakta amata oibagi wakhalon ama puthokpiyu. Arambai tengolna mingchat amata laujadana pangal thauna puthoktuna mangjil thajagi haiki. Thauram aduda isamgi founder president Nongthombam Rajendro arambai tengolgi lusing purel koronganba khuman Khwairamban Ima Kaithel Joint Coordinating Committee for Peace ki convener Laisram Mema Devi, Peace Committee Kanglaipak Manipur ki President Khumukcham Rajesh Maitai, Arambai Tengol ki Army in Chief General Asem Kanan, Arambai Tengol ki Mobile Team ki in charge Samananda Athoiba Mithung Lensu oina saruk yaki. Thauram aduda saruk yakiba laikhidraba athauba taragi imung manungda natana thauram aduda saruk yaba lakiba singna athauba singi mafamda hai laikatuna ikai khumnaba utki. National Highway singda athingba thamlibasi Central Lengangna akanba thabak lokhanaba MP Bimol na takchinkre. Manipur gi Lok Sabha gi MP Bimol akoi jamna ngasi fangkiba Parliament mifamda 0 hour gi khudongchaba lauraga Manipur gi National Highway da athingba thamlibasi Central Lengangna thabak lokhatnaba takchinkre. MP na haikiba Manipurda leiriba National Highway maruaina National Highway 37 amadi National Highway 2 da blockade chathaduna achat awong chingda ayet apan piriba si Central Lengangna akhanana thabak paikhatpiyu.
लाइफलाइन ओइरिबा लंबी असि थिंजिनखिबना स्टेट असिदा लेरिबा मियामना अवाबा खुदोंचादबा कया मायोगनरे मरुओइना नोमदा चंगद्रबा याद्रबा पोलमसिंगी ममल वांखलकपा मणिपुरगी मपानदा चटपगी भाड़ा हेंगलकपा अमदि लंबी असिदा निंगतमना चथोक चसिन तौबदा अपनबा पिरिबा असि थिंगबगी हकमतपनी मरम अदुना सेंट्रल लेंगांगना ब्लॉकेट तौरिबसिंगी मथक्ता अकनबा थबक पाइखतुना लंबी असिदा चथोक चसिन तौबदा अपनबा पिदनबा होनबियो हाइना मरी लेनबसिंगी पुकनिंग चिंसिनखि स्पीकर सैत्यव्रतना MLA कया अमता ओइना पुनसिनब ngamle हाइबदु सिटीजन क्लबना पांथोकबा यावसंग स्पोर्ट लोइसिनबगी थौरमदा सरुक यादुना मयेक सेंगना उतख्रे मणिपुरगी लेंगाक शासन पाइरंबा BJP लेंगाक थुगाइदुना प्रेसिडेंट रूल अमदि एनिमेटेड सस्पेंशन थमदुना लेरिबा मणिपुरदा अनौबा लेंगाक अमा सेमा याबगी BJP की MLA मसिंग सुना लेरबसु अमगा मोट मानदबदगी पुनसिनब ngamdana लेरिंgai चेरक असिदा मणिपुर लेजिस्लेटिव असेंबली की स्पीकर थोक्सम सैत्यव्रतना MLA कया पुनसिनब ngamle हाइबदु थबकता उत्पा ngamkhre हाइबसि सिटीजन क्लब सोइबम लेकाई वांखै खुनौ इम्फाल ईस्ट मणिपुरना सेंदुना पांथोकपा 55 सुबा एनुअल स्पोर्ट फेस्टिवल 2025 की लोइसिनबगी थौरम मार्च 13 पांथोकखिबदा स्पीकर सैत्यव्रतना चीफ गेस्ट ओइना सरुक यादुना पुना BJP की MLA कया यावना पुना MLA 19 सरुक याखिबा अदुदा मयेक सेंगना उत्पा ngamkhre हाइरिबा 55 सुबा एनुअल स्पोर्ट फेस्टिवल 2025 लोइसिनबगी थौरम अदुदा स्पीकर सैत्यव्रतना चीफ गेस्ट ओइना सरुक याखि अदुगा सिंगजमai AC की MLA युमनाम खेमचान सिंह हियांगलम AC की MLA A राधेश्याम युमनाम लमसांग AC की MLA सोरोखाइबम राजेन सिंहा थांगमैबन AC की MLA खुमुकचम जोय किशन सिंहा हाइरोक AC की MLA थोकचोम राधेश्याम सिंह वांगजिंग तेंथा AC की MLA पाउनम ब्रोदेन सिंहा उरिपोक AC की MLA ख्वाइरकपम रघुमणि सिंहा कैराव AC की MLA लौरेंबम रामेश्वर मैतै कैसामथोंग AC की MLA सापम निशिकांता वांगोई AC की MLA खोराइजम लोकेन सिंहा मयांग इम्फाल AC की MLA चोंगथाम रोबिंद्रो जिरीबाम AC की MLA MD असफउद्दीन थांगा AC की MLA तोंगब्रम रोबिंद्रो खेत्रीगांव AC की MLA शेख नुरुल हासन उखरुल AC की MLA रामुइबा अमदि तमेंगलोंग AC की MLA जांगहेमलुन पामैना सिंगमना गेस्ट ऑफ ऑनर ओइना सरुक याखि थीबा खंगदना लेरिबा मुकेशि मोबाइल ट्रैक तौबदा जौजांगटेक एरियादा फंगबना मफम अदुवाइदा लेरंगदरा हाइबगी थाजबा लई महेश्वर इम्फालगी कैसांपा लैमजम लेकाइदा लेबा लुवांगथे मुकेश मांगखिबदगी थीबा खंगदना लेरिबा अचिदा मरी लेनबा ngarang नुमिदांग वाइरम सेक्यूरिटी एडवाइजर कुलदीप सिंहाना रिपब्लिकन पार्टी ऑफ इंडिया RPI अथवाले की नेशनल सेक्रेटरी महेश्वर थौनाउजमगा सेक्यूरिटी एडवाइजर कुलदीप का उनदुना वारी सानखरे हाइरी महेश्वर थौनाउजमना सेक्यूरिटी एडवाइजर कुलदीप सिंहा उनरबा मतुंग CM सेक्रेटरीट ममांगदा पाउमिसिंगा उनबदा महांगना फोंदोखिबदी मफंग खंगदना लेरिबा कैसांपा लेमजम लेकाइदगी लुवांगथेम ज्ञानेंद्रगी मचानुपा लुवांगथेम मुकेशबु टेक्ता काइदना इमुंग मनुंगदा सिनबिनबा सेक्यूरिटी एडवाइजरना अंगंबा उपाय सिजिनबियो हाइबा वाफम असी हाइजकी सेक्यूरिटी एडवाइजरनसु अंगांग असिबु कनबा टॉप ऑफिशियल चिंग यावना चिंगनबा एरिया सिंगदा थीबगी खोंजंग चंगसिली हॉस्पिटल दा उखिबा CCTV कैमरा फुटेज नतना एंगल खुदिमक्ता CCTV कैमरा फुटेज लौखतुना अंगांग असी कदोमदा चटखिबगे हाइना कन्ना थिजिली हाइनासु एडवाइजरना थाजबा पिरक्की मणिपुरदा PR लेबनीना सेंट्रल पोर्ट की फुल ऑथोरिटी लेरिबनी इंडिया नतना मालेम पुंबदा इंडियन फोर्स असी अदुगी मतिक एडवांस ओइ हाइबसी मालेम पुंबना खंगलिबनी एडवांस ओइबगी थाजबा असी मांगहन बिगनो हाइबा वाफम असी हाइखिबदा सेक्यूरिटी एडवाइजर की थाजबा असी मांगहलोइ हाइबगी थाजबा पिरक्की।